ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯅꯤꯡꯈꯤꯕꯅꯤ ꯄꯠꯊꯗꯅꯤꯡꯈꯤꯗꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯀꯥꯟꯗꯨꯗꯅ ꯍꯦꯛ ꯁꯥꯟꯅꯍꯟꯗ꯭ꯔꯦ ꯇꯥꯅꯤꯡꯂꯛꯄ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯇꯥꯍꯟꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯁꯨꯞꯅ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨ ꯃꯆꯤꯟꯗ ꯐꯥꯖꯤꯜꯍꯧꯗ ꯂꯝꯂꯥꯟꯕꯗꯨꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯔꯣꯜ ꯑꯃ ꯂꯣꯟꯊꯣꯛꯈꯤ ꯄꯨꯔꯥ ꯕꯦꯠꯅꯤ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯏꯈꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯅ ꯎꯅꯕ ꯂꯥꯛꯏꯈꯩꯅ ꯑꯩꯒ ꯑꯗꯨꯝ ꯎꯅꯕ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯜ ꯇꯥꯅꯤꯡꯉꯛꯄ ꯀꯥꯟꯗꯅ ꯇꯨꯝꯃꯨꯀ ꯍꯥꯏ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯑꯣꯏꯔꯝꯅꯤ ꯈꯟꯈꯤꯕꯗꯨꯅꯤ ꯃꯔꯣꯜ ꯆꯠꯄ ꯃꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯐꯣꯟꯗꯨ ꯃꯣꯟ ꯃꯆꯤꯗꯨꯗ ꯍꯨꯟꯕꯣꯏ ꯂꯪꯕꯣꯏ ꯊꯝꯈꯤ ꯁꯨꯛꯂꯤꯕ ꯃꯃꯤꯠ ꯍꯟꯗꯣꯔꯛꯄ ꯇꯧꯗ ꯍꯤꯞꯊꯔꯛꯏ ꯃꯣꯟꯒ ꯀꯣꯛꯀ ꯇꯥꯏꯅꯩ ꯍꯥꯏꯕꯇꯅꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯇꯥꯔꯨꯏ ꯐꯩꯖꯨꯞꯇꯨꯅ ꯃꯀꯣꯛ ꯌꯧꯐꯥꯎ ꯀꯨꯞꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯊꯥꯖꯤꯟ ꯃꯌꯥꯗ ꯑꯣꯝꯆꯥꯛꯅꯕ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯂꯛꯂꯤꯗꯨ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔ ꯃꯥꯜꯂꯤ ꯐꯩꯖꯨꯞ ꯐꯠ ꯑꯃꯨꯛ ꯍꯥꯏꯗꯣꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯅꯨꯃꯤꯗꯥꯡꯗꯨꯗ ꯂꯩꯈꯤꯕ ꯃꯨꯠꯇꯨ ꯍꯜꯂꯣꯏꯗꯣꯔꯤ ꯑꯌꯨꯛ ꯐꯥꯎꯕ ꯂꯩꯃꯔꯦꯝꯕꯤ ꯊꯤꯜꯂꯝꯃꯒ ꯃꯌꯨꯝ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯤ ꯋꯥꯈꯜ ꯁꯣꯛꯈꯤꯕ ꯂꯩꯃꯔꯦꯝꯕꯤꯅꯗꯤ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯁꯥꯟꯅꯕꯤꯕꯅꯤ ꯈꯜꯂꯤ ꯃꯩꯔꯥꯕꯅ ꯁꯣꯝꯗ ꯋꯥꯈꯜ ꯑꯃꯗ ꯎꯪꯒꯨꯝ ꯀꯩꯒꯨꯝ ꯂꯩꯃꯔꯦꯝꯕꯤꯅ ꯀꯣꯜ ꯇꯧꯔꯛꯄ ꯐꯥꯎꯕ ꯆꯪꯈꯤꯗ꯭ꯔꯕꯅꯤ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯋꯥꯔꯤ ꯄꯠ ꯄꯠ ꯊꯗꯠꯄ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯗꯨꯕꯨ ꯃꯥ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯧ ꯅꯤꯡꯁꯤꯡꯉꯤ ꯃꯥ ꯂꯝꯂꯥꯟꯕ ꯂꯝꯍꯦꯟꯕ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯅꯤ ꯄꯥꯈꯠꯆꯩ ꯑꯄꯪꯕꯤꯅꯤ ꯅꯨꯄꯤꯗꯣ ꯑꯇꯩ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦ ꯄꯪꯃꯟꯕꯗꯨꯗ ꯃꯤꯅ ꯎꯕꯗ ꯁꯣꯏꯗꯅ ꯍꯥꯏꯅꯒꯅꯤ ꯄꯪꯁꯤꯟꯅꯔꯤꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯅꯤ ꯂꯣꯡꯅ ꯈꯟꯕ ꯉꯝꯗꯕ ꯅꯨꯄꯤꯗꯨꯅ ꯀꯔꯝꯅ ꯄꯪꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯣꯛꯄ ꯍꯩꯇꯕꯅ ꯑꯔꯥꯟꯕꯇ ꯇꯥꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯎꯈ꯭ꯔꯦ ꯃꯩꯔꯥꯕꯅꯗꯤ ꯑꯄꯪꯕꯤꯗꯨꯒꯤꯗꯃꯛ ꯏꯉꯥ ꯅꯣꯡꯖꯨꯅꯤꯉꯥꯏꯗ ꯁꯩꯁꯛ ꯅꯤꯡꯅꯛꯂꯦ ꯃꯩꯔꯥꯕ ꯑꯗꯨꯛꯁꯤꯡꯗꯕꯤꯗꯨꯒꯤꯗꯃꯛ ꯏꯉꯦꯜ ꯅꯣꯡꯖꯨ ꯃꯔꯛꯇ ꯁꯩꯗꯝꯕ ꯄꯥꯝꯂꯛꯂꯦ ꯃꯥ ꯁꯨꯔ ꯄꯥꯟꯗꯨꯅ ꯉꯪꯅꯤꯡꯂꯛꯂꯦ ꯃꯔꯣꯜ ꯈꯪꯗꯕ ꯏꯁꯩ ꯑꯃ ꯐꯥꯎꯔꯛꯏ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯍꯥꯏꯖꯩ ꯃꯊꯟꯇ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕꯔꯥ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯤ ꯈꯖꯤꯛ ꯅꯣꯛꯂꯛꯂꯤꯕ ꯃꯤꯅꯣꯛꯇꯨꯅ ꯎꯠꯄꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯍꯟꯖꯤꯟꯈꯤ ꯁꯛꯐꯝ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥ ꯑꯄꯣꯛꯄꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯉꯥꯡꯅ ꯁꯛꯅꯕ ꯇꯥꯗ꯭ꯔꯕ ꯃꯄꯥ ꯑꯄꯣꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯕ ꯃꯆꯦ ꯖꯣꯅꯥꯗꯣ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥ ꯃꯁꯥꯅ ꯋꯥꯈꯜ ꯐꯥꯖꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯄꯨꯡ 12 ꯇꯥꯔꯦ ꯑꯍꯤꯡꯒꯤꯅꯤ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯈꯤꯡꯈꯤꯡ ꯂꯥꯎꯗ꯭ꯔꯦ ꯃꯩꯔꯥꯕ ꯂꯥꯎꯁꯨ ꯂꯥꯎꯅꯤꯡꯗ꯭ꯔꯦ ꯃꯥ ꯑꯔꯨꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯄꯣꯛ ꯅꯨꯃꯤꯠꯂꯥ ꯅꯠꯇꯦ ꯃꯄꯥꯒꯤ ꯅꯨꯃꯤꯠꯂꯥ ꯅꯠꯇꯦ ꯃꯆꯦꯒꯤꯔꯥ ꯑꯗꯨꯁꯨ ꯅꯠꯇꯦ ꯇꯦꯕꯜꯗ ꯎꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯣꯇꯣꯗꯨ ꯃꯃꯥꯏ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯥ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣꯅꯤ ꯐꯤꯒꯦ ꯐꯅꯦꯛ ꯋꯥꯡꯈꯩ ꯐꯤ ꯂꯩꯖꯕꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯇꯅꯧ ꯇꯅꯧꯏ ꯁꯛꯇꯝꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥ ꯑꯣꯏꯕ ꯃꯥꯕꯨ ꯌꯦꯡꯂꯛꯂꯕꯣꯏ ꯅꯤꯡꯂꯨꯏ ꯁꯣꯂꯣꯏ ꯃꯆꯤꯟꯗ ꯏꯃꯥ ꯈꯖꯤꯛ ꯑꯃꯨꯛ ꯅꯣꯛꯏ ꯀꯔꯝ ꯂꯦꯜꯂꯤꯒꯦ ꯅꯪꯕꯨ ꯃꯤꯒꯤ ꯃꯃꯥ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯕꯕꯥꯅ ꯅꯪꯕꯨ ꯁꯤꯈ꯭ꯔꯕꯒꯨꯝ ꯉꯥꯡꯁꯛꯄꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯅ ꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯝꯃꯗꯤ ꯀꯩꯒꯤ ꯏꯆꯦꯒ ꯑꯩꯒ ꯍꯥꯟꯅ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ ꯄꯥꯎꯈꯨꯝ ꯐꯣꯇꯣꯗꯨꯅꯗꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯃꯄꯥꯗꯨꯗꯤ ꯌꯨꯝꯗ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯖꯣꯅꯥꯒ ꯃꯩꯔꯥꯕꯒꯒꯤ ꯃꯐꯝꯗ ꯀꯨꯏꯔꯦ ꯃꯄꯥꯒꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯗꯣ ꯎꯒꯦ ꯐꯪꯂꯛꯇꯕ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯖꯣꯅꯥ ꯆꯥꯅꯕ ꯁꯦꯝꯃꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯂꯩꯁꯥꯕꯤ ꯖꯣꯅꯥꯅ ꯀꯣꯛꯊꯣꯡꯅ ꯂꯩꯔꯕꯅꯤ ꯋꯥꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯏ ꯍꯥꯏꯗꯦ ꯃꯥ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯗ ꯋꯥꯕꯕꯨ ꯋꯥꯕꯅꯤ ꯍꯥꯏꯅ ꯃꯁꯥꯅꯁꯨ ꯍꯥꯏꯖꯅꯤꯡꯗꯦ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯂꯕꯅꯤꯅ ꯄꯨꯡ 9 ꯇꯥꯔ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯃꯩꯔꯥꯕ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯥ ꯃꯃꯥꯒꯤ ꯐꯣꯇꯣꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯎꯞꯁꯤꯟꯗꯨꯅ ꯇꯦꯕꯜꯗꯨꯗ ꯊꯝꯂꯝꯃꯤ ꯖꯣꯅꯥꯅ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯇꯧꯕꯗꯨ ꯈꯔ ꯃꯈꯩ ꯇꯥꯔꯛꯄꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ ꯃꯩꯔꯥꯕ ꯀꯥꯗꯒꯤ ꯊꯕꯛ ꯆꯠꯊꯣꯛꯄꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗ ꯃꯀꯣꯛ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯠꯇꯨꯅ ꯊꯣꯛꯂꯛꯏ ꯑꯌꯨꯛꯀꯤ ꯃꯅꯥꯎꯒꯤ ꯁꯦꯝ ꯃꯀꯨ ꯈꯣꯛꯄꯤꯔꯝꯃꯤ ꯂꯐꯣꯏ ꯁꯦꯠꯇꯣꯛꯄꯤꯔꯝꯃꯤ ꯏꯁꯤꯡ ꯀꯔꯤ ꯀꯔꯥ ꯆꯥꯅ ꯊꯛꯅꯕ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯈꯖꯤꯛ ꯅꯣꯛꯏ ꯏꯆꯦ ꯖꯣꯅꯥ ꯂꯩꯊꯣꯔꯛꯇꯨꯅ ꯇꯨꯝ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯅꯤꯅꯦ ꯌꯥꯍꯧ ꯊꯦꯡꯉꯤꯅꯤ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯦꯡꯕ ꯌꯥꯏ ꯑꯗꯣ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯆꯟꯅꯔꯅꯤ ꯍꯥꯏꯒꯦ ꯇꯧꯅꯤ
ꯖꯣꯅꯥ ꯅꯣꯛꯏ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯕꯕꯥꯒꯤ ꯃꯇꯧꯁꯤꯒ ꯅꯪꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯤꯉꯩ ꯑꯩ ꯂꯨꯍꯣꯡꯕꯒ ꯉꯝꯖꯔꯔꯣꯏ꯫ ꯅꯪ ꯍꯥꯟꯅ ꯅꯌꯨꯝ ꯄꯥꯟꯈꯣ, ꯑꯗꯨꯒ ꯑꯩ ꯋꯥꯈꯜ ꯂꯩꯇꯥꯅ ꯄꯥꯟꯖꯔꯒꯦ꯫ ꯏꯆꯟ ꯅꯨꯄꯤꯒ ꯏꯄ꯭ꯋꯥꯒꯅ ꯄꯤꯕꯤꯕꯗꯣ ꯄꯨꯔꯒ ꯍꯔꯥꯎꯅ ꯆꯠꯅꯤꯡꯉꯤ꯫ ꯏꯆꯟ ꯅꯨꯄꯤꯗꯨꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯀꯥꯡꯊꯣꯜ ꯐꯝꯖꯥꯎꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏꯗꯅ, ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯆꯔꯒꯦ꯫ ꯑꯩꯉꯣꯟꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯌꯥꯕ ꯄꯤꯔꯕ꯭ꯔꯣ? ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯂꯣꯏꯖꯦ? ꯄꯨꯁꯤꯜꯂꯛꯎ ꯀꯩꯅꯣ, ꯅꯁꯥꯅ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ ꯈꯪꯖꯗ꯭ꯔꯣ? ꯑꯗꯨꯕꯨꯅꯦ, ꯄꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯊꯨꯅ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯍꯧ꯫ ꯄꯩꯁꯥ ꯌꯥꯎꯗꯅꯅꯦ ꯍꯤꯡꯕꯗꯤ ꯋꯥꯔꯛꯀꯅꯤ꯫ ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ, ꯑꯁ ꯄꯔꯃꯤꯁꯟ ꯒ꯭ꯔꯥꯟꯇꯦꯠ ꯈꯨꯇꯧꯁꯦ꯫ ꯒ꯭ꯔꯥꯟꯇꯦꯠ ꯅꯠꯇꯦ, ꯅꯆꯤꯟ ꯅꯌꯥꯝꯇ ꯁꯦꯡꯗꯣꯛꯆꯆꯣ꯫ ꯆꯠꯂꯣ, ꯅꯁꯥꯒꯗꯣ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯑꯣ꯫ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯝ ꯊꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕ꯫ ꯖꯣꯅꯥ ꯌꯦꯡꯍꯧꯏ ꯃꯩꯔꯥꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ꯫ ꯌꯦꯡꯉꯤ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ, ꯃꯃꯥꯒꯤ ꯐꯣꯇꯣꯗꯨꯗ꯫ ꯀꯨꯏꯅ ꯋꯥꯈꯜ ꯈꯟꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯊꯣꯛꯂꯛꯏ ꯀꯥꯗꯒꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯁꯝ ꯇꯩꯊꯣꯛꯇꯨꯅ, ꯃꯁꯥꯒꯗꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ, ꯇꯩꯊꯣꯛꯄꯣꯏ ꯇꯩꯊꯣꯛꯇꯕꯣꯏ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯗ꯫ ꯃꯆꯦꯅ ꯈꯣꯛꯇꯣꯛꯄꯤꯔꯝꯂꯕ ꯁꯦꯝꯗꯨ ꯃꯁꯨꯡ ꯑꯃꯈꯛ ꯂꯧꯈꯠꯇꯨꯅ ꯆꯥꯏ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯐꯨ ꯑꯣꯠꯈꯥꯏꯗꯨꯅ ꯆꯥꯛ ꯈꯔ ꯊꯤꯗꯣꯛꯏ꯫ ꯖꯣꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯅ ꯇꯧꯔꯤꯗꯨ꯫ ꯍꯥꯏꯔꯛꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯅ, ꯀꯩꯅꯣ, ꯉꯁꯤ ꯁꯥꯟꯅꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯆꯠꯂꯔꯣꯏ꯫ ꯀꯩꯒꯤ? ꯇꯜꯂꯦ꯫ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ? ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯃꯨꯛ ꯄꯨꯡꯀꯣꯝ ꯀꯣꯝꯊꯣꯔꯛꯄꯁꯤꯗꯅꯤ ꯑꯩꯅ ꯁꯥꯎꯔꯛꯀꯗꯣꯏꯁꯦ꯫ ꯃꯩꯔꯥꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯤꯕ ꯂꯣꯏꯕꯒ ꯃꯆꯦꯗ ꯑꯃꯨꯛ, ꯅꯪꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣꯏꯁꯦ? ꯆꯥꯛ ꯆꯥꯕ ꯂꯥꯏꯔꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯪꯉꯦ ꯆꯠꯅꯤꯡꯉꯒ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛ꯫ ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯅꯍꯩ ꯇꯝꯃꯤꯔ ꯇꯝꯗ꯭ꯔꯤꯔꯥꯕ? ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ? ꯃꯩꯔꯥꯕ ꯈꯨꯝꯗꯦ, ꯃꯆꯦꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯤꯗꯣꯛꯄꯤ꯫ ꯍꯦꯟꯖꯥꯡ ꯈꯔ ꯍꯩꯊꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯏꯟꯅꯗꯨꯅ ꯉꯥꯡꯗꯨꯅ ꯇꯥꯟꯅꯔꯛꯏ ꯖꯣꯅꯥ꯫ ꯅꯥꯎ, ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ? ꯊꯥ ꯑꯃꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯅꯪꯅ ꯅꯊꯧ ꯂꯦꯞꯄꯤꯁꯦ? ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯂꯥꯏꯔꯤꯛꯇꯨ ꯇꯝꯃꯝꯗ꯭ꯔꯁꯨ ꯍꯖꯤꯔꯥ ꯁꯨꯔꯝꯕꯅ ꯀꯩꯗꯧꯒꯦ? ꯃꯩꯔꯥꯕ ꯐꯃꯨꯡꯗ ꯆꯣꯡꯈꯠꯇꯨꯅ ꯆꯥꯈ꯭ꯔꯦ ꯊꯤꯗꯣꯔꯛꯂꯤꯕ ꯆꯥꯛꯇꯨ꯫ ꯃꯆꯦꯅ ꯉꯥꯡꯕ ꯇꯥꯗꯦ ꯃꯥ, ꯉꯥꯡꯕ ꯂꯦꯞꯇꯦ ꯃꯆꯦꯁꯨ꯫ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯁꯥ ꯂꯩꯔꯦ ꯑꯩꯅ꯫ ꯕꯕꯥꯅ ꯃꯔꯣꯜ ꯑꯃ ꯃꯑꯣꯡ ꯇꯥꯗꯕꯅꯤ, ꯍꯜꯂꯛꯄꯤ ꯅꯨꯄꯤꯗꯨꯗ ꯉꯥꯎ ꯂꯩꯔꯦ꯫ ꯅꯪꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣꯕ? ꯑꯩ ꯀꯃꯥꯏꯅ ꯂꯦꯜꯂꯨ ꯍꯥꯏꯕꯅꯣ ꯃꯤ? ꯍꯟꯗꯛꯁꯨ ꯑꯗꯨꯃꯛ ꯇꯥꯗꯦ꯫ ꯃꯩꯔꯥꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯒꯤ ꯏꯁꯤꯡ ꯈꯔ ꯒꯨꯔꯨ ꯒꯨꯔꯨ ꯆꯤꯡꯏ꯫ ꯃꯆꯦꯗ ꯌꯦꯡꯗꯃꯛ ꯌꯦꯡꯂꯝ ꯑꯃꯨꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯎ, ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯔꯣꯏꯒꯦ ꯍꯥꯏꯅ ꯇꯥꯗ꯭ꯔꯤꯔꯥ? ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯑꯩꯁꯦ ꯁꯥꯎꯍꯜꯂꯤꯕ꯭ꯔꯣ? ꯍꯟꯗꯛꯇꯤ ꯃꯩꯔꯥꯕ ꯆꯥꯔꯝꯕ ꯆꯥꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯎꯝꯁꯤꯟꯈ꯭ꯔꯤꯕꯗꯨ ꯁꯥꯏꯕ ꯂꯣꯏꯗ ꯏꯁꯤꯡꯒ ꯀꯣꯟꯅꯅ ꯒꯨꯠ ꯌꯣꯠꯈꯤ꯫ ꯄꯨꯈꯝ ꯃꯆꯥꯗꯨ ꯅꯥꯀꯟꯗ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯦꯗ ꯑꯣꯟꯈꯠꯇꯨꯅ, ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯒꯨꯝ, ꯏꯆꯦ, ꯀꯦꯛ ꯂꯩꯔꯨꯆꯣ꯫ ꯖꯣꯅꯥ ꯁꯥꯎꯅꯤꯡꯂꯛꯂꯦ ꯍꯦꯟꯅ꯫ ꯀꯩꯒꯤ ꯀꯦꯛꯅꯣ? ꯀꯦꯛꯇꯨ ꯂꯩꯔꯛꯑꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯅꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯦꯛ ꯑꯃꯨꯛ ꯄꯥꯝꯃꯩꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯩꯔꯥꯕ ꯁꯣꯔ ꯑꯃ ꯍꯣꯟꯊꯩ꯫ ꯐꯣꯟꯗ ꯌꯥꯎꯕ ꯃꯃꯥꯒꯤ ꯐꯣꯇꯣꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯁꯤꯜꯂꯛꯏ ꯃꯆꯦꯗ꯫ ꯍꯥꯏꯔꯛꯏ ꯄꯤꯅ ꯄꯤꯅ, ꯏꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯃꯆꯥ ꯑꯃ ꯐꯣꯡꯗꯣꯛꯁꯦ ꯍꯥꯏꯕꯅꯤ, ꯁꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ? ꯋꯥꯍꯩꯗꯨꯗ ꯖꯣꯅꯥ ꯈꯨꯝꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ, ꯅꯥꯎ, ꯅꯐꯤ ꯂꯣꯏꯁꯤꯜꯂꯨ, ꯁꯛꯅꯥꯏꯕ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯩ ꯆꯠꯂꯣꯏ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯣꯏꯁꯦ? ꯏꯃꯥꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯪꯊꯣꯛꯄꯤꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯃꯩꯔꯥꯕ ꯆꯥꯛꯇꯨ ꯂꯧꯈꯠꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯕ ꯑꯣꯏꯔꯕꯁꯨ ꯃꯅꯤꯡ ꯇꯝꯈ꯭ꯔꯕꯅꯤ ꯃꯥꯗꯤ꯫ ꯕꯕꯥꯅ ꯁꯣ ꯄꯥꯏꯕ ꯀꯩꯁꯨꯝꯁꯪꯁꯤꯗꯒꯤ ꯃꯥꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯅꯤ, ꯃꯅꯤꯡ ꯇꯝꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯡ ꯇꯝꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯅꯪ ꯉꯔꯥꯡ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ? ꯁꯥꯟꯅꯗꯦ꯫ ꯎꯅꯔꯨꯕ꯭ꯔꯥ? ꯎꯅꯔꯨꯗꯦ꯫ ꯏꯆꯦ, ꯅꯪ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯔꯔꯣꯏ꯫ ꯅꯥꯎ, ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯒꯤ ꯕꯕꯥꯅꯤ꯫ ꯕꯕꯥꯁꯤꯕꯨ ꯃꯊꯟꯇ ꯊꯥꯗꯣꯛꯑꯒ ꯊꯝꯃꯝꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ? ꯊꯝꯃꯝꯕ ꯇꯥꯔꯦꯗꯅ꯫ ꯃꯥꯁꯨ ꯍꯜꯂꯛꯄꯤꯗꯨ ꯂꯧꯔꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯃꯥꯏꯅ ꯍꯧꯖꯔꯅꯤ꯫ ꯍꯜꯂꯛꯄꯤꯗꯨꯁꯨ ꯀꯨꯏꯅꯗꯤ ꯆꯠꯂꯣꯏ, ꯃꯔꯜ ꯃꯊꯨꯝ ꯆꯨꯞꯄ ꯂꯣꯏꯔꯒ ꯆꯠꯈꯤꯅꯤ꯫ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯎ ꯌꯥꯔꯁꯦ꯫ ꯂꯥꯛꯑꯣ, ꯅꯊꯧ ꯆꯠꯅꯕ ꯇꯧꯔꯨ ꯂꯥꯎ꯫
ꯃꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔ ꯐꯥꯎꯕ ꯃꯃꯤꯠ ꯉꯥꯎꯕ ꯍꯟꯗꯕ ꯕꯕꯥꯒꯤ ꯅꯥꯛꯇ ꯂꯩꯗꯧ ꯁꯔꯨꯛ ꯅꯪꯁꯨ ꯀꯣꯛꯅ ꯌꯨꯝ ꯄꯥꯟꯊꯣꯛꯀꯣ ꯀꯅꯥ ꯈꯪꯅꯤ ꯈꯥꯝꯕ ꯉꯝꯃꯛꯇ꯭ꯔꯗꯤ ꯅꯪꯁꯨ ꯃꯆꯥꯅꯨꯄꯤꯅꯤ ꯈꯜꯂꯛꯇꯕ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯑꯃꯃꯨꯛ ꯍꯣꯟꯇꯣꯛꯏ ꯋꯥꯗꯣ ꯌꯧꯈ꯭ꯔꯦ ꯃꯄꯥꯒꯤ ꯁꯥꯖꯠ ꯎꯠꯊꯣꯛꯄ ꯋꯥꯅꯤ ꯍꯥꯏꯔꯛꯂꯤꯗꯨ ꯃꯁꯥ ꯏꯂꯩ ꯂꯩꯇꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯀꯦꯁꯦ ꯁꯦ ꯄꯨꯈꯝꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯒꯦ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ ꯃꯩꯔꯥꯕꯅ ꯄꯤꯔꯛꯂꯤꯕ ꯆꯥꯛ ꯄꯨꯈꯝꯗꯨꯗꯃꯛ ꯄꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ ꯊꯣꯛꯈꯤ ꯃꯥꯁꯨ ꯖꯣꯅꯥ ꯏꯔꯥ ꯆꯦꯜꯂꯤ ꯃꯅꯥꯎꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯇ꯭ꯔꯁꯨ ꯐꯥꯖꯤꯟꯕ ꯉꯝꯗꯦ ꯊꯣꯔꯛꯂꯤꯕ ꯏꯔꯥꯗꯣ ꯃꯃꯥ ꯑꯄꯣꯛꯄꯤꯗꯨꯅ ꯃꯤꯒꯤ ꯃꯃꯥ ꯑꯣꯏꯈꯤꯕ ꯃꯤꯇꯣꯞ ꯑꯃꯅ ꯃꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯈꯤꯕ ꯃꯥ ꯄꯥꯝꯗꯦ ꯂꯩꯇꯥꯗꯦ ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ ꯂꯩꯇꯥꯗ꯭ꯔꯤꯕꯗꯣ ꯀꯞꯇꯅꯕꯁꯨ ꯍꯣꯠꯅꯩ ꯁꯣꯝꯗ ꯔꯦꯗꯤꯑꯣ ꯇꯥꯔꯤ ꯂꯩꯃꯔꯦꯝꯕꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯄꯨꯡꯒꯥꯗꯣ ꯀꯃꯥꯏ ꯈꯪꯍꯧꯗ꯭ꯔꯤꯅꯣ ꯈꯪꯍꯧꯗꯦ ꯏꯁꯩ ꯅꯣꯡꯃꯥꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝꯅꯤ ꯃꯦꯒꯥꯍꯔꯠ 105.5 ꯁꯉꯥꯏ ꯆꯦꯅꯦꯜ ꯁꯉꯥꯏ ꯆꯦꯅꯦꯜꯗ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8794363654 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯇꯝ ꯏꯁꯩ ꯑꯃꯗꯤ ꯐꯤꯂꯝ ꯏꯁꯩꯁꯤꯡ ꯈꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯍꯥꯟꯕ ꯏꯁꯩ ꯑꯁꯤꯗꯤ ꯃꯩꯇ꯭ꯔꯝꯗꯒꯤ ꯏꯊꯣꯏꯕꯤꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯅꯥꯀꯟꯗ ꯇꯥꯔꯝꯕ ꯆꯂꯥꯝꯕ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯌꯥꯝ ꯉꯥꯛꯆꯥꯟꯅꯒꯨꯝ ꯇꯧꯏ ꯍꯥꯏꯔꯛꯏ ꯇꯧꯔꯝꯕ ꯊꯕꯛꯀ ꯂꯦꯞꯇꯨꯅ ꯉꯥꯏꯈꯣꯏꯇꯣꯟ ꯋꯥ ꯍꯪꯒꯦ ꯍꯪꯉꯣ ꯄꯥꯔꯃꯤꯁꯟ ꯂꯧꯗ꯭ꯔꯁꯨ ꯅꯨꯡꯁꯤꯕ ꯂꯩꯕ꯭ꯔꯥ ꯅꯪꯒꯤ ꯀꯣꯏꯅꯕ ꯂꯩꯕ꯭ꯔꯕ ꯂꯩꯇꯦ ꯂꯩꯗꯤ ꯂꯩꯗꯣꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯛꯑꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯔꯛꯇꯒꯤꯔꯥ ꯅꯅꯥꯎꯄꯥꯒꯤ ꯃꯃꯥꯟꯅꯕ ꯀꯣꯏꯔꯝꯃꯦꯒ ꯍꯥꯏꯔꯗꯤ ꯐꯖꯔꯣꯏꯍꯦ ꯂꯩꯃꯔꯦꯝꯕꯤ ꯂꯀꯛ ꯌꯦꯡꯂꯝꯃꯤ ꯅꯣꯛꯂꯛꯏ ꯈꯖꯤꯛ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯤ ꯅꯠꯇꯦ ꯅꯪꯒ ꯂꯣꯏꯅꯕ ꯃꯤꯗꯤ ꯃꯤꯅꯤ ꯅꯃꯥꯟꯅꯕꯒ ꯃꯥꯜꯂꯨꯔꯕ ꯈꯪꯗꯦ ꯄꯪꯃꯥꯟꯗ ꯃꯥꯜꯂꯤ ꯏꯇꯣꯅ ꯈꯔ ꯃꯊꯣꯡ ꯆꯥꯕꯅꯤꯅ ꯎꯔꯨ ꯈꯨꯗꯤꯡ ꯁꯣꯏꯔꯝꯃꯗꯧꯗ ꯃꯥꯜꯂꯤ ꯀꯩꯒꯤꯅꯣ ꯃꯥꯜꯂꯤꯁꯤꯅ ꯃꯔꯝ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯌꯥꯗꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕꯗꯨꯅ ꯅꯨꯡꯁꯤꯗꯦꯅ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯇꯦꯛꯁ ꯑꯃ ꯏꯔꯝꯃꯤ ꯃꯩꯔꯥꯕꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯕ꯭ꯔꯣ ꯂꯩꯃꯔꯦꯝꯕꯤ ꯍꯧꯒꯠꯈꯤꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤ ꯀꯣꯜ ꯇꯧꯏ ꯃꯩꯔꯥꯕꯗ ꯐꯣꯟ ꯀꯣꯟꯗꯨꯅ ꯂꯩꯔꯝꯕꯅ ꯄꯥꯏꯈꯠꯂꯛꯏ ꯃꯥꯁꯨ ꯁꯠ ꯍꯜꯂꯣ ꯇꯥꯒꯇꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯊꯠꯆꯤꯜꯂꯛꯏ ꯇꯥꯇꯣꯟ ꯀꯧ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩꯅ ꯌꯥꯝ ꯀꯧꯖꯅꯤꯡꯕ ꯑꯃꯨꯛ ꯇꯥꯍꯜꯂꯗꯣꯏꯔꯣ ꯑꯍꯥꯟꯕ ꯑꯣꯏꯕꯩ ꯍꯩꯅꯗ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨꯝ ꯀꯧꯔ ꯍꯩꯅꯔꯛꯀꯗꯕꯅꯤꯅꯦ ꯀꯧꯔꯛꯑꯣꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯆꯥꯎꯔꯐꯥꯎ ꯃꯤꯡ ꯑꯗꯨꯝ ꯁꯦꯠꯀꯠꯀꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯋꯥꯍꯩꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯂꯩꯃꯔꯦꯝꯕꯤ ꯈꯪꯂꯗꯨꯅ ꯅꯣꯛꯏ ꯃꯩꯔꯥꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯐꯥꯕꯤꯔꯣꯏꯀꯣ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯃꯟꯗꯅ ꯅꯪ ꯑꯩꯒꯁꯦ ꯀꯤꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯦ ꯀꯤꯗꯦꯍꯦ ꯅꯪꯁꯨ ꯉꯁꯤ ꯁꯪꯕ꯭ꯔꯣ ꯊꯕꯛ ꯆꯤꯟꯗꯕ꯭ꯔꯣ ꯆꯤꯟꯗꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒ ꯔꯦꯗꯤꯑꯣ ꯇꯥꯃꯤꯟꯅꯔꯝꯕꯅꯤ ꯑꯣ ꯁꯪꯉꯗꯤ ꯊꯣꯛꯂꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯃꯤꯟꯅꯧꯁꯤ ꯍꯥꯏꯒꯦ ꯇꯧꯅꯤ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤꯅꯤ ꯑꯩꯒꯤꯗꯤ ꯀꯩꯒꯤꯅೋ ꯍꯥꯏꯁꯦ ꯇꯦꯁ ꯇꯧꯊꯣꯛꯇꯧ ꯂꯩꯕ ꯃꯌꯥꯝꯗꯣ ꯇꯧꯊꯣꯛꯎꯁꯤ ꯍꯥꯏꯕꯅꯤꯗ ꯃꯅꯥꯎꯄꯥ ꯂꯩꯍꯧꯕ ꯀꯥꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯔꯛꯏ ꯈꯖꯤꯛ ꯇꯞꯅ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯒꯦ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯀꯤꯖꯔꯤꯔꯣ ꯀꯤꯗꯦꯗ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯀꯤꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯑꯩꯒ ꯄꯨꯅꯤꯡꯗ꯭ꯔꯤꯔꯣ ꯂꯣꯏꯅꯅꯤꯡꯗ꯭ꯔꯤꯔꯣ ꯅꯠꯇꯦꯍꯦ ꯑꯗꯨꯏꯗꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ ꯑꯩ ꯆꯤꯡꯅꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯁ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯄꯤꯗꯣ ꯇꯧꯔꯛꯀꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯄ ꯆꯤꯡꯕ꯭ꯔꯣ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯌꯥꯔꯕ ꯄꯩꯁꯥꯗꯣ ꯂꯩꯔꯗꯤ ꯌꯨꯝꯒꯤ ꯃꯤꯗꯒ ꯑꯝꯇ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯏꯊꯟꯇ ꯂꯧꯔꯨꯕ ꯌꯥꯔꯕꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯃꯊꯥ ꯁꯥꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯗꯅ ꯇꯧꯔꯤꯅꯤ ꯈꯣꯏꯅꯨꯅꯤ ꯄꯩꯁꯥꯗꯣ ꯅꯪꯅ ꯇꯤꯡꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯀꯩ ꯀꯥꯏꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯃꯨꯛ ꯀꯤꯕ ꯂꯩꯇꯦ ꯁꯣꯟꯊꯔꯤꯕ ꯃꯩꯔꯥꯕꯒꯤ ꯋꯥꯈꯜꯗꯨ ꯄꯥꯎꯈꯨꯝꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯟꯊꯍꯟꯈ꯭ꯔ ꯃꯥꯜꯂꯤ ꯅꯣꯛꯅꯤꯡꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯃꯤꯅꯣꯛ ꯑꯃꯈꯛ ꯇꯝꯂꯛꯏ ꯆꯤꯝꯕꯥꯜꯗ ꯐꯔꯦ ꯖꯦꯟꯗꯔ ꯃꯥꯟꯅꯗ꯭ꯔꯦ ꯃꯇꯦꯡ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅꯦꯅ ꯁꯦꯔꯥꯟꯅꯅ ꯄꯨꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯁ
ꯅꯪꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯌꯥꯝ ꯊꯠꯂꯦ. ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ. ꯑꯩꯅ ꯋꯥꯈꯜ ꯁꯣꯟꯊꯕ ꯐꯅꯕ ꯅꯪꯒ ꯉꯥꯏꯍꯥꯛ ꯎꯅꯅꯤꯡ ꯇꯧꯕꯅꯤ. ꯅꯪꯅ ꯃꯤ ꯊꯦꯝꯕ ꯍꯩꯇ꯭ꯔꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯉꯒ ꯋꯥꯈꯜ ꯌꯥꯡꯊꯣꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯊꯝꯃꯣ ꯊꯝꯃꯣ. ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯗꯪꯒꯤ ꯑꯣꯏꯒꯦ. ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯁꯤꯌꯔ ꯇꯧꯔꯣ. ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯎꯏ. ꯋꯥꯈꯜ ꯁꯣꯟꯊꯍꯟꯒꯅꯨ. ꯉꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯩꯒꯨꯝ ꯋꯥꯈꯜ ꯁꯣꯟꯊꯍꯟꯒꯅꯨ. ꯑꯁꯤ ꯍꯥꯏꯔꯝ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯗꯦ. ꯀꯣꯜ ꯐꯠ ꯀꯛꯊꯠꯈꯤ. ꯂꯩꯃꯔꯦꯝꯕꯤ ꯏꯉꯛꯉꯛꯏ. ꯃꯥ ꯂꯧꯁꯤꯟꯕ ꯏꯉꯝ ꯉꯝꯍꯧꯗꯦ. ꯇꯞꯂꯤ ꯇꯞꯂꯤ ꯆꯂꯥꯝꯕꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ. ꯐꯝꯊꯩ, ꯌꯦꯡꯂꯛꯏ, ꯍꯥꯏꯔꯛꯏ. ꯕꯨꯡꯉꯣ, ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯀ ꯌꯥꯎꯕ꯭ꯔꯥ? ꯑꯦ, ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣꯅꯦ ꯏꯇꯣꯟ. ꯑꯩꯅ ꯍꯥꯏꯗꯤ ꯃꯨꯠꯀꯁꯦ ꯆꯦꯟꯖ ꯐꯠ ꯇꯧꯔꯒ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒ ꯌꯥꯎꯕ꯭ꯔꯕ? ꯍꯥꯏꯗꯤ ꯅꯪꯗꯤ ꯅꯨꯄꯥꯅꯤꯗꯅ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯆꯂꯥꯝꯕ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯇꯣꯟ, ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯑꯩꯒꯤ ꯅꯠꯇꯤꯌꯦ. ꯀꯅꯥꯒꯤꯅꯣ ꯑꯗꯨꯗꯤ? ꯌꯥꯔꯦ, ꯍꯟꯗꯣꯛꯑꯣꯆꯣ. ꯅꯪ ꯀꯩ ꯆꯠꯇꯧ ꯂꯩ? ꯑꯩꯗꯪ ꯅꯠꯇꯦꯗ ꯆꯠꯇꯧ ꯂꯩꯔꯤꯁꯦ. ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯃꯊꯧ ꯆꯤꯜꯂꯤ. ꯑꯩꯅꯗꯕꯨ ꯅꯪ ꯁꯪꯕꯤꯕ ꯋꯥꯅꯤ ꯁꯤꯗ. ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯣꯆꯣ. ꯑꯩ ꯑꯗꯨꯝ ꯂꯩꯖꯍꯧꯔꯒꯦ. ꯇꯨꯝꯁꯨ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ. ꯌꯥꯏ ꯀꯩꯅꯣ. ꯅꯪ ꯇꯨꯝꯃꯤꯉꯩꯗ ꯑꯩ ꯕꯕꯥꯒꯤ ꯊꯕꯛ ꯌꯥꯎꯔꯨꯒꯦ. ꯍꯥꯏꯅ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯂꯝꯒꯅꯨ ꯀꯣꯏꯇꯣꯟ. ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯅꯤ. ꯇꯨꯝꯒꯦꯔꯥ, ꯐꯤꯂꯝ ꯌꯦꯡꯒꯦꯔꯥ, ꯄꯣꯊꯥꯒꯦꯔꯥ ꯇꯧꯔꯝꯃꯨ. ꯆꯠꯈ꯭ꯔꯦ ꯆꯂꯥꯝꯕ. ꯀꯩꯁꯨ ꯑꯍꯦꯟꯕ ꯈꯜꯂꯝꯗ ꯌꯦꯡꯉꯤ ꯃꯆꯦꯗꯨꯁꯨ ꯇꯥꯟꯅꯗꯨꯅ. ꯊꯣꯡꯒꯥ ꯂꯥꯟꯈ꯭ꯔꯗꯨꯐꯥꯎ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ ꯀꯗꯣꯝ ꯆꯠꯈꯤꯒꯦ ꯍꯥꯏꯅ. ꯆꯤꯡꯅꯕ ꯀꯣꯛꯂꯦ ꯃꯇꯝꯗꯨꯗꯅꯤ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯈꯤꯕꯗꯨ. ꯆꯤꯝꯕꯥꯜ ꯉꯥꯡꯇꯛ ꯇꯧꯅ ꯁꯪꯖꯤꯜꯂꯤ ꯉꯁꯤꯗꯤ. ꯕꯦꯒ ꯃꯆꯥ ꯑꯃꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯣꯜ ꯇꯧꯏ. ꯃꯩꯔꯥꯕ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗ ꯄꯥꯏꯈꯠꯂꯤ. ꯀꯩꯒꯤꯅꯣ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯣ? ꯏꯃꯨꯡꯒꯤ ꯃꯤ ꯎꯅꯤ. ꯊꯝꯃꯣ. ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯂꯞ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏ ꯂꯩꯔꯒ ꯊꯝꯃꯣ ꯀꯥꯏ. ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯒꯣꯔꯣ ꯍꯧꯖꯤꯛ? ꯃꯩꯔꯥꯕ ꯃꯃꯤꯠ ꯃꯅꯥ ꯏꯁꯤꯡ ꯁꯤꯡꯉꯤ. ꯑꯦ, ꯑꯁꯦꯡꯕꯩꯔꯣ? ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯈꯔ ꯂꯥꯟꯊꯣꯛꯑꯒ ꯀ꯭ꯂꯕ ꯃꯌꯥꯗ ꯎꯀꯨ ꯂꯩꯕꯗꯨꯗ ꯂꯩꯔꯤ. ꯊꯝꯃꯣ ꯌꯥꯔꯦ. ꯃꯥꯅ ꯑꯣꯏꯅ ꯊꯝꯈꯤ. ꯑꯦꯀꯥꯎꯟ ꯕꯦꯂꯦꯟꯁ ꯀꯌꯥꯝ ꯌꯥꯎꯔꯤ ꯌꯦꯡꯉꯤ. ꯒꯥꯔꯤ ꯁꯣꯗꯨꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯖꯣꯅꯥꯅ, ꯀꯥꯏꯗꯅꯣꯃꯣ? ꯁꯛꯅꯥꯏꯕꯣꯏꯗ ꯆꯠꯂꯨꯒꯦ. ꯃꯈꯥ ꯇꯥꯔꯝꯗꯦ. ꯊꯣꯛꯂꯛꯏ ꯌꯨꯝꯗꯒꯤ. ꯂꯥꯛꯏ, ꯇꯥꯛꯂꯛꯄ, ꯍꯥꯏꯔꯛꯄ ꯃꯐꯝꯗꯨ ꯐꯥꯎꯕ. ꯀꯨꯏꯍꯧꯗꯦ, ꯌꯧꯔꯛꯄꯅ ꯍꯥꯜꯂꯤ. ꯂꯥꯞꯇꯛꯅ ꯎꯏ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯐꯝꯂꯤꯕ ꯅꯨꯄꯤꯗꯣ. ꯃꯤꯅꯣꯛ ꯇꯝꯈꯤ ꯃꯩꯔꯥꯕ. ꯃꯃꯥꯡꯗꯨꯗ ꯈꯪꯈꯥꯝ ꯈꯥꯝꯃꯤ. ꯇꯣꯡꯈꯠꯂꯣ. ꯂꯩꯃꯔꯦꯝꯕꯤ ꯇꯣꯡꯈꯠꯇꯦ. ꯍꯥꯏꯔꯛꯄꯒ ꯇꯧꯕꯁꯨ ꯍꯦꯛ ꯄꯥꯝꯗꯦ ꯃꯥꯒꯤꯗꯣ. ꯉꯥꯏꯍꯥꯛ ꯉꯥꯛꯆꯥꯅꯩ. ꯀꯔꯤꯒꯤꯅꯣ ꯃꯩꯔꯥꯕꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ. ꯃꯔꯝꯗꯤ ꯃꯥ ꯈꯪꯗꯦ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ. ꯃꯥꯅ ꯈꯪꯕꯗꯤ ꯃꯥꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯡꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯨꯗ꯭ꯔꯥ, ꯃꯤꯃꯥꯟꯅꯗꯕꯤꯒꯨꯝ ꯎꯈꯤꯗ꯭ꯔꯥ, ꯑꯁꯤꯈꯛꯅꯤ ꯄꯥꯈꯠꯆꯕ. ꯃꯩꯔꯥꯕ ꯃꯉꯪꯅ ꯑꯃꯨꯛ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯈꯨꯠꯅ ꯁꯤꯠꯇꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ, ꯁꯤꯗ ꯇꯣꯡꯈꯠꯂꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯤ ꯃꯆꯥ. ꯃꯉꯛ ꯅꯣꯝꯃꯤ ꯂꯩꯃꯔꯦꯝꯕꯤ. ꯇꯣꯡꯈꯠꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯤꯡꯗ. ꯃꯪꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯂꯩꯆꯤꯜ ꯍꯥꯡꯗꯣꯛꯄꯒꯨꯝ ꯃꯤꯅꯣꯛ ꯃꯆꯥ ꯑꯃ ꯇꯝꯂꯛꯏ ꯃꯩꯔꯥꯕ. ꯑꯄꯪꯕꯤꯁꯤꯅ ꯃꯅꯥꯛꯇ ꯂꯩꯕꯗ ꯃꯥꯒꯤ ꯑꯋꯥꯕ ꯀꯥꯎꯈꯤꯒꯨꯝ ꯇꯧꯔꯦ. ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ. ꯃꯩꯔꯥꯕꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯁꯦꯜ ꯊꯨꯝ ꯂꯩꯃꯔꯦꯝꯕꯤꯗ ꯍꯥꯏꯗꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯅꯩ. ꯏ.ꯁꯤ.ꯖꯤ ꯂꯧꯒꯗꯕ ꯁꯦꯔꯦꯜ ꯋꯥꯠꯂꯤꯉꯩ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯐꯝꯃꯤꯟꯅꯩ. ꯀꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯐꯝꯃꯤꯟꯅꯕꯗꯨꯅ ꯍꯤꯗꯥꯛꯅꯤ ꯃꯩꯔꯥꯕꯒꯤꯗꯤ. ꯂꯩꯃꯔꯦꯝꯕꯤꯅ ꯃꯥꯒꯤ ꯍꯤꯗꯥꯛꯅꯤ. ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯗ ꯁꯥꯁꯤꯅ ꯌꯦꯡꯉꯤꯃ. ꯋꯥꯔꯤ ꯍꯧꯔꯛꯏ. ꯏ.ꯁꯤ.ꯖꯤ, ꯏ.ꯏ.ꯖꯤꯁꯦ ꯍꯥꯟꯅꯅ ꯂꯧꯈ꯭ꯔꯕ? ꯂꯧꯗ꯭ꯔꯤꯗ, ꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯑꯇꯣꯞꯄ ꯇꯦꯁ ꯃꯌꯥꯝꯗꯤ ꯇꯧꯔꯛꯏ, ꯑꯗꯣ ꯁꯤꯃꯗꯤ ꯑꯍꯥꯟꯕꯅꯤ. ꯃꯩꯔꯥꯕ ꯈꯖꯤꯛ ꯅꯣꯛꯏ. ꯆꯦꯛꯁꯤꯜꯂꯨꯀꯣ, ꯃꯃꯥꯡꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕꯅꯤ. ꯂꯩꯃꯔꯦꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯀꯩꯒꯤꯅꯣ ꯏꯔꯥꯡ ꯊꯣꯛꯏꯅ? ꯀꯩꯒꯤꯅꯣ ꯆꯦꯛꯁꯤꯟꯗꯣꯏꯁꯤꯅ? ꯍꯥꯟꯅꯒꯤ ꯏ.ꯁꯤ.ꯖꯤ ꯈꯨꯂꯧꯒ ꯍꯧꯖꯤꯛꯀꯤ ꯈꯨꯂꯧꯒꯗꯤ ꯈꯖꯤꯛ ꯈꯦꯠꯅꯩ ꯍꯥꯏꯕꯨ. ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤꯗꯅ. ꯑꯩ ꯒ꯭ꯌꯥꯟ ꯇꯥ ꯉꯝꯗ꯭ꯔꯦ. ꯉꯝꯃꯨꯔꯅꯨ, ꯍꯣꯔꯦꯟ ꯉꯝꯃꯨ. ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯐꯔꯦ. ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤꯅꯦ, ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯦꯁ ꯂꯧ ꯍꯥꯏꯗꯧꯕ.
ꯀꯥꯔꯟ ꯉꯥꯡꯂꯤꯅꯤ ꯂꯛꯅꯔꯤꯅꯤ ꯈꯟꯈ꯭ꯔ ꯃꯥꯜꯂꯤ ꯈꯖꯤꯛ ꯅꯣꯛꯏ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯔꯛꯏ ꯅꯣꯛꯅ ꯅꯣꯛꯅ ꯍꯩꯔꯦ ꯃꯤ ꯈꯥꯏꯕꯗꯤ ꯃꯃꯩ ꯃꯀꯣꯛ ꯎꯠꯊꯣꯛꯇꯅ ꯃꯌꯥꯏꯗꯒꯤ ꯍꯥꯟꯅ ꯋꯥꯔꯤ ꯍꯧꯔꯛꯄꯗꯣ ꯅꯪꯁꯦ ꯈꯨꯃꯟ ꯅꯠꯇ꯭ꯔꯣ ꯈꯨꯃꯟꯒꯤ ꯋꯥꯉꯥꯡꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ ꯈꯨꯃꯟꯒꯤ ꯋꯥꯉꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯣꯏꯔꯦ ꯑꯣ ꯈꯨꯃꯟꯗꯤꯅꯦ ꯃꯁꯥ ꯇꯩ ꯂꯨꯞꯄꯒ ꯃꯌꯥꯏ ꯇꯣꯡꯈꯠꯂꯤ ꯍꯥꯏꯅꯩꯗꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯅꯪꯅ ꯋꯥ ꯉꯥꯡꯕꯗ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ ꯃꯉꯛ ꯅꯣꯝꯃꯤ ꯃꯩꯔꯥꯕ ꯄꯨꯔꯥ ꯉꯥꯊꯗꯨꯅ ꯐꯝꯂꯤꯕ ꯃꯥꯒꯤ ꯃꯤꯠꯂꯨꯗꯨꯅ ꯌꯦꯡꯂꯨꯏ ꯆꯨꯕꯥ ꯁꯧꯗꯨꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯔꯛꯇꯨꯗ ꯍꯥꯏꯔꯛꯏ ꯂꯨꯝꯊꯕ ꯋꯥꯍꯩ ꯑꯃꯁꯨ ꯏ ꯂꯧꯕꯗꯣ ꯅꯨꯄꯥꯅ ꯂꯧꯗꯣꯏ ꯑꯣꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯃꯨ ꯅꯨꯄꯤ ꯊꯥꯖꯤꯟꯕꯤꯌꯣꯅ ꯍꯥꯏꯔꯨꯒꯦ ꯌꯥꯔꯦꯍꯦ ꯇꯦꯁ ꯂꯧꯕꯕꯨ ꯁꯤꯅꯕꯨꯗꯤ ꯑꯍꯥꯟꯕꯅꯤ ꯂꯧꯗꯣꯏꯁꯦ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯨꯄꯥ ꯆꯪꯉꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯁꯦ ꯀꯩꯒꯤ ꯑꯃꯨꯛ ꯅꯉꯣꯟꯗ ꯍꯥꯏꯔꯛꯇꯣꯏꯅꯣꯗꯨꯗꯤ ꯈꯪꯍꯜꯂꯛꯎꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯁꯣꯏ ꯈꯪꯒꯅꯤ ꯑꯗꯨꯗ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯂꯣꯠꯂ ꯂꯣꯠꯂ ꯋꯥ ꯉꯥꯡꯕꯁꯤꯗꯅꯦ ꯑꯩꯅꯅꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯦ ꯇꯞꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯃꯈꯥ ꯇꯥꯔꯛꯏ ꯁꯤꯗꯅꯤ ꯑꯩꯅ ꯅꯨꯡꯁꯤꯔꯨꯅꯨ ꯌꯥꯗꯈꯩ ꯍꯦꯛꯇ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯤꯁꯤꯁꯨ ꯇꯥꯔ ꯃꯥꯜꯂꯦ ꯃꯩꯔꯥꯕ ꯇꯥꯁꯤꯟꯅꯗ ꯁꯥꯅ ꯅꯣꯛꯐꯦꯠ ꯐꯜꯂꯞ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯂꯞ ꯃꯤꯆꯤꯅ ꯐꯜꯂꯞ ꯌꯦꯡꯂꯛꯏ ꯑꯁ ꯅꯣꯛꯂꯛꯀꯅꯨ ꯅꯪꯅ ꯅꯣꯛꯂꯛꯄꯁꯦ ꯑꯩ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯀꯩꯒꯤ ꯂꯥꯎꯔꯤꯅꯣ ꯍꯥꯏꯁꯦ ꯋꯥ ꯂꯣꯏꯁꯤꯟꯗꯅ ꯉꯥꯡꯂꯛꯄ ꯋꯥ ꯇꯨꯕꯠ ꯁꯟꯗꯠꯈꯤꯕ ꯋꯥ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄ ꯑꯩ ꯂꯣꯏ ꯆꯤꯟꯐꯥ ꯄꯨꯔꯕꯅꯤ ꯅꯪ ꯀꯣꯏꯕꯦꯝꯃ ꯅꯪ ꯀꯣ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯟꯖꯥꯗꯨꯗꯅꯤ ꯃꯅꯨꯡꯗꯒꯤ ꯂꯩꯃꯔꯦꯝꯕꯤ ꯀꯧꯁꯤꯜꯂꯛꯄꯗꯣ ꯂꯩꯃꯔꯦꯝꯕꯤ ꯍꯧꯒꯠꯂꯤ ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥ ꯑꯩꯒ ꯆꯪꯃꯤꯟꯅꯁꯦ ꯊꯣꯡ ꯃꯄꯥꯟꯗ ꯑꯩ ꯉꯥꯏꯒꯦ ꯃꯉꯛ ꯅꯣꯝꯃꯤ ꯅꯨꯄꯤꯁꯤꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯩ ꯃꯌꯥꯝ ꯐꯝꯂꯝꯕꯗꯨꯗꯒꯤ ꯀꯥ ꯌꯧꯕꯒ ꯅꯨꯄꯤ ꯑꯃꯅ ꯂꯩꯃꯔꯦꯝꯕꯤꯅꯤꯀꯣ ꯃꯥꯅꯤ ꯁꯤꯗ ꯆꯪꯕꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝ ꯆꯪꯈ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯒꯦ ꯇꯧꯕꯒ ꯃꯩꯔꯥꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯥꯗꯣ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯜꯂꯛꯏ ꯍꯥꯏꯔꯝꯃꯣ ꯀꯩ ꯆꯤꯟꯐꯥ ꯈꯨꯄꯨꯅꯣ ꯀꯩ ꯆꯤꯟꯐꯥꯅꯣ ꯍꯥꯏꯔꯝꯃꯣꯕ ꯍꯣ ꯑꯩꯉꯣꯟꯗ ꯅꯣꯛꯅꯕ ꯀꯔꯦꯝꯅꯕ ꯍꯦꯛꯇ ꯑꯣꯏꯔꯝꯃꯦꯕ ꯏꯁ ꯅꯣꯛꯅꯕꯕꯨ ꯅꯣꯛꯐꯦꯠ ꯇꯧꯕꯗ ꯅꯣꯛꯅꯕ ꯆꯤꯡꯕ꯭ꯔꯣ ꯑꯁ ꯆꯪꯉꯦ ꯑꯩ ꯄꯪꯏꯗ ꯏꯀꯥꯏꯍꯜꯂꯦ ꯅꯪꯁꯦ ꯅꯪꯅ ꯏꯀꯥꯏꯖꯕꯅꯦ ꯑꯗꯨꯗꯤ ꯀꯩ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯔꯒꯦ ꯅꯪꯕꯣ ꯑꯩꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯇꯧꯏ ꯈꯪꯉꯤꯗ ꯀꯩ ꯇꯧꯔꯤꯕ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯨꯏꯗꯨꯗꯤ ꯀꯅꯥ ꯍꯥꯏꯕ ꯅꯨꯡꯁꯤꯗꯦꯗ ꯍꯣꯔꯦꯟ ꯂꯧꯔꯝꯗꯥꯏꯗ ꯅꯨꯄꯥ ꯆꯪꯉꯛꯄꯗꯅꯦ ꯅꯪꯅ ꯑꯩ ꯁꯣꯏ ꯅꯨꯡꯁꯤꯔꯛꯑꯗꯕꯅꯤ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯊꯤꯛ ꯊꯤꯛ ꯅꯣꯛꯈꯤ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯇꯨꯅ ꯗꯣ ꯅꯪꯅ ꯑꯣꯏ ꯂꯧꯍꯜꯂꯅꯤ ꯌꯥꯔꯣꯏꯍꯦ ꯅꯪ ꯅꯨꯄꯤꯅꯤ ꯑꯩꯅ ꯅꯨꯄꯥꯅꯤ ꯃꯔꯛꯇ ꯒꯦꯞ ꯈꯔ ꯂꯩꯅꯩ ꯃꯩꯔꯥꯕ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯧꯍꯧꯗ ꯌꯥꯗꯦꯅ ꯂꯧꯍꯜꯂꯒ ꯏꯖꯠ ꯍꯥꯕꯤ ꯑꯃꯨꯛ ꯇꯥꯜꯂꯛꯇꯅ ꯂꯧꯕꯗ ꯅꯨꯄꯤꯗ ꯆꯥꯟꯁꯁꯨ ꯌꯥꯎꯅ ꯂꯧꯁꯤꯜꯂꯝꯃꯦꯅ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ ꯍꯣꯁꯄꯤꯇꯥꯜ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯊꯕꯥꯛꯇ ꯌꯦꯡꯗꯣꯏꯁꯦ ꯍꯣꯜꯇꯔ ꯅꯞꯄ ꯑꯗꯨꯃꯥꯏꯅ ꯌꯦꯡꯗꯣꯏꯔꯣ ꯃꯑꯣꯡ ꯍꯥꯏꯐꯦꯠ ꯃꯥꯅꯤ ꯍꯣꯜꯇꯔꯅ ꯄꯨꯡꯗ ꯆꯠꯂꯤꯗꯅ ꯍꯧꯖꯤꯛꯀꯤꯁꯤꯅ ꯄꯨꯡꯗ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯈꯛꯀꯤꯅꯤ ꯑꯗꯨꯗ ꯅꯨꯄꯥ ꯆꯪꯉꯗꯤ ꯆꯥꯟꯁ ꯂꯧꯈꯤꯅꯤ ꯄꯥꯈꯠꯄꯤꯕꯒꯤꯅꯤꯗ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯗꯨꯗꯤ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯗꯨꯅꯤꯗꯅ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯜꯂꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯒꯥꯏꯅꯤ ꯗꯣꯛꯇꯔ ꯅꯨꯄꯥꯗꯒ ꯌꯦꯡꯍꯜꯂꯣꯏꯗ ꯑꯁ ꯀꯣꯏꯅꯗ꯭ꯔꯤꯉꯩꯁꯤꯗ ꯌꯥꯝ ꯈꯠ ꯍꯥꯏꯔꯝ ꯇꯥꯔꯦ ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯝꯒꯦ ꯂꯦꯝꯖꯗꯦꯒ ꯍꯥꯏꯔꯝꯗꯅꯀꯣ ꯑꯁꯤ ꯍꯥꯏꯔꯝ ꯃꯀꯣꯛ ꯂꯨꯈꯝꯒꯗꯣ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯠꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ